episode asida USA Russia India masigi marakta tension khar leitana hadak marak ase USA na hai pani mati Russia ga nakhoi ga means India na khoi ga am lu na pa amadi Russia ga trade relation especially crude oil yam phajana low pa aduga ai koina hai pi yada pa asiga loina makoina pa ba khar su lai F-35 kumba fighter jet ase USA de lohan ning ba adu India ra mau de decline oi ki ba masi pun maksi wara ga USA India amadi Russia gi marakta tension khara chathari masi gi matang do phom kara mention taw jege masi gi mamang da Russia amadi USA gi marakta tension se kap narak tuna makoi gi hana gi president Medvedev sin akan bo akhar hai ki dead hand ki wa phom mention taw ki ahan bada dead hand ase karino hai matam da masi Western countries ni yaw ki ba pot ni maudi karigumba war se tawnrak tuna Russia se pumloi loi krain chu khalasi masi da leiba Putin chakre Medvedev chakre makhoi cabinet ki loina si krain chu lawrasi adu oirabasu Russia se completely destroy to bi aroi aduga Russia na makhoi karasu leitrabasu atop country da destroy to panga misini masi bu dead hand ka wisini karigumba nuclear button namgadaba afa latraba adaga nuclear button se namdori se madugi knowledge to only special mi khara tani Russia gi president ama khangle madugi matung da ma ki vice president khanglam be ai aduga cabinet ki am maru makok oi bom koi amani na tana masigi pot ase khang pot ate makhoi gi nuclear gi button kai de lai karam na namgani haibase so dead hand haina adugumba missile system amani Russia gi mafam gamu ka da lotuna thamliba Russia se destruction to loi khraga su madugi hand system asida sensor policy ni aduga makoi khangani sini Moscow ase chatkre Kremlin chatkre atop mafam loina toin loi kre adu arbadi koi dead hand use to buki matang yorak chu automatic oidori ni automatic oirakani aduna Russia gi maru makok oirba main city singa se tungkhra matungda mi se hapet si krai matungda ngasai gi sensor se automatic active oirakani hairi adugi matungda mathantana missile sing se launch oidan jakini mark na target to from da target to kini sin Russia se loikhraga su dead hand system asidagi madugi missile sing aduna Europe ki America gi hima gi yek na ba country sing ato already wa the set to tharam dori ni si tege mamang da aduna madugi thadorak padaki western oikera USA oikera loina si hauni sini aduna Russia gi masigi dead hand asigi system ase mention to kibani Medvedev na masigi matung dani Donald Trump na nuclear submarine ani thaki base Russia side dom dani thaki base Pacific Ocean da aduga madugi submarine sing ase Russia ga nakna laikre adu bukaram mafam dano lairi se hype se exactly location kana so pd masigi reply da Russia gi site ga haraki maudi na khoi gi nuclear weapon sing ado na khoi na tharak le do madugi masing hen pa USA gi manak ta USA gi akoi bada leibani khoi gi aduga na khoi na wadu heka tharak le hadana khoi treat to yaroi sini so masigi nuclear submarine ase masigi thabak khara su lai madudi masina treat to pambani Russia da masiga loina India mati Russia gi leiri relation asida makoina oil pidise masi thatpagi damakta oil chi puraktana bahaidra aduga handak marakasida pawm su thokre madudi apan be pirakpa mati akiba pirakpasigi matungda India na Russia digi oil lauroroi haiduna paw mayam thokre masi news mayam ta naina kre adugi matungda journalist amana chatkiduna USA ki president su high kre madudi asum haina tari madudi nangi watar ga India na crude oil se Russia dagi lowroi haina tari haidra adom gi wakal karino ai matum Donald Trump na hairaki oh madugi pawdu aisu kham ningthung tare adu pawdu kyam chumji chumdro khangde adudi am phobwani khoina haibadu India na lowre hairabati madu yam chumbwani sini man hai ki base adubu paw thokre madudi US na pressure pirabasu Russia dagi India na oil se continue purchase tawgi haidna masiga opam chitara ga Donald Trump na haidoki buwa to madu oiram tle adu hojik ma thokna chitawrang bani aduga India gi mathakta Russia gi mathakta masigi growing business amadi relation ase thatpagi damakta karino wakona to kadabu se masi khana bi yai aduga hojik USA da ubam laikre ma di handak nahan yora hakip se Pacific Ocean da epicenter oikibni Pacific Ocean gi mayai makta masigi thangna waina na Russia gi nuclear submarine gi base leisini kaya sathikram de Russia kra harise Pacific Ocean asuk lukhba maduda submarine gi makoi gi base leisini aduga report kya thoki madudi madugi yohara aduna submarine sing ki khara
hit oikre makhoi gi submarine destroy oiba oidaba adubu wani adubu makhoi gi base asida ngasai gi akanba 8.8 ki hara harakpase masina submarine ki base ase kan nikhai han khamare masidagi pawtho ki malti Russia gi nuclear submarine sing aso open khara oiram lagani haidra masi am kanai na ki sini masi gi batang da Russia gi site ki hairaki madudi aikhoi gi khuta haujik su USA gi submarine sing counter to bagi USA ngak pagi damakti surplus aikhoi de submarine leijari haidra Russia ne challenge taru ki malti war haishdi aikhoi gi hujik sana poloi gomba war se toman da used to ekre war ta adura nakhoi gi submarine ngak pagi damakta aduga nakhoi gi country surround to bagi damakta aikhoi de enough submarine lei hairaki bani challenge ni hujik ke USA amadi Russia ki marakta challenge ase hujik su loidri aduga Medvedev ki wa adudagi Putin na tharak ki submarine ani se Medvedev aduna just nuclear threat khakta pirak I haidra masigi submarine se tharak ki bani hairi aduna hujik su Russia swan hande sini aduga USA na koi bu counter to ki damakta khoi da matik chaw weapon sing loina leijai karim ta trouble to bi kanu aduga Ukraine ki war ase na koi na ekta ngam gada ba laksan gada ba natte na koi ki pressure da lakada ba natte high war from se Russia ki side ki hujik challenge oina tawri sini so nungai to from di Russia gi handak ki tsunami aduna handak ki hara aduna makhoi gi nuclear base ase high fatty damage to kresini masigi port ase gi advantage America ki side ki loading isini makhoi na hairi se ekhoi ki pressure ase taw India su taw madudi Russia ta ki oil low ganu adu ki matung ta Russia na khoi da ekhoi na hairi se some days na khoi da piri se madudi Ukraine da war ta ganu adu ki matung da ceasefire to shanti da pura u natadi hojik su na khoi ki damage oira pani natural disaster na khoi ki submarine ki base damage to ra pani masida na khoi submarine sing ado damage to bahari se submarine ki manungi kharadini khai han khrani adura ki ba pot amsu oidara maudi submarine lairamba sing do khangau dan ni khai khra to madu machinery ama problem lak le ba yam satin problem lak traga so masi ki advantage ase US na loningi ai aduna hojik aikhoi gi wasi yaw natraga di submarine ani se thara isi na te masidi ki hen pa thara ki ba su yai submarine mayam ma Russia gi surrounded to ki kane aduna masigi pressure ase yadraga ti phiba machandara loi hai pe form of piri sini hojik Russia na matu form de kaim to molo de aikhoi gi submarine kaim to de aduga nakhoi gi submarine sing ki torpedo sing ato madu counter to gi matik chaba loina khuchu kulai loina lai sini aduna Europe amadi America pullaga hojik Russia gi matakta pressure afar pressure piri makhoi gi 10 days ase mapung phara ka dawre 8 August 9 August asi phawbani karigumba masigi manung asita Russia na Ukraine dagi khuchu kulai thangatraba natrabati submarine ki attack natraga atopa fighter jet sing ki attack torak mai ke mari dagi question dana Russia sida attack to ke ba yana adu Russia hojik karimata na chungbi di madudi nakhoi dagi khoi na masing he ne yami aduga Russia pu nakhoi na hack ta namthani khangano nakhoi ki wada pressure ta lakini aduga tumin laikini haiba wafam se makhoi hekta khangano haiduna Russia ki side ki response piri sini hoji ekhoni yengada bai bu USA ki submarine se Russia ka kayam nakna changkhre aduga maduna kari action lawrakli wasi idorib ne action lawra di dum loire Russia ki singsu phugalakli makhoi ka koina tana kap khaina ka torpedo fight ni aduga madugi nuclear submarine singchu arai bana te sini madugi kapthora ko missile sing tuna city ke anga ka destroy to honbanga bisini